खुरमजरी ISTV Manipuri Pau Mideng Tabir Singbu Taramna Oksari Uzik Marui Bapauda Awang Nongpok Lamdam gi Miyoi Singbu Hantana Yeng Balepo Haiba Paujel Piduna Vidya Laxmina Delhi da Cycle gi Rally Chatkadauri Uzik Pau Sandok na Pizari Nupida Miot Mina Chathaba Lepo Haiba Paujel Puduna Jiribam Dagi Sogai Jam Vidya Laxmina Awang Nongpok State Sin Batungna Cycle Rally Pangthokraba Matungda Hauzik Delhi da Thogliba Racial Discrimination Lepo Haiba Paujel Piduna Hayeng dagi Hauna National Capital Delhi da Cycle gi Rally Pangthokadauri Rally asigi da mag ngasi nungthil Major Kulda leba Manipur Press Club tagi lamthaki Delhi gi da mag Imphal thadok tringai gi mangoinana Vidya Laxmina ISTV News da mahangna chatkadauri ba rally asi awang nungpok ki miyam da tathi ta oina tawbale po haiba paujel puduna chatkadabani ngasi Imphal thadok laba matungda hayeng dagi rally haugani Delhi gi tongan ba mafam da chatkadauri ba rally asi numit 10 ni rom changani masina awang nungpok ki miyam bu tathi ta oina tawbadagi hanthahan bada mateng oigani haina phongdoki Nupi ngang da ot panay ba sa thawa toy ba sida aina koi lamdam sige mahut sillaga ai nupi ang notice ki mioi simbo hanthana biganu mioi unai satha biganu hai ba message puraga ada Delhi da sa thongbo sakadam Panbayai Manipur amasung India da nupi angangi mayokta crime chathaba hengalakpadagi haukiba chahidagi August ki tang 12 dagi na October ki tang 13 fawba numit yangkhaini thoini chupna Vidya Laxmi laimana awang nongpok state sing sinba thungna santigi paujel yen khibani Kilometer lising ahum chanipan humpudra manga amadi awang nongpok district kuntranipan thungna chatkhiba rally adu Imphal gi sana konungdagi hauraga Jiribamda loishin khibani Tongan ba competitive exam sing da season ba yaba lyric sing fanghanna ba pandam da numit mangani chathagadaba book fair ama ngasidagi Nupilal complex da haukre job center Imphal na arihal publication ga punna sinduna pangthokliba book fair asida tongan ba competitive exam sing thabada yamna darkar oigadaba lyric makhal kya yauri job center gi proprietor N Bizoina haurakliba na sing da competitive exam gi guidelines sing fanghanna ba honabani ayuk pung 10 dagi nungthil pung 3 fawba hanggadaba book fair asida chada tara tana miyam da lyric fangangani haiki hariba lyric sing asi kogi maruina MPSC UPSC SSC UGC banking insurance makal khudi makki lyric is 90% hoji available hoy mangam jadi ko da hariba kogi mela asida rekha thagadoriba lakadoriba Manipur gi MPSC gi exam और UPSC की बैंक की मैम सी अखोई सिदा फंगिबा लाइसिंग असि सात्रजिंग दा खै खुदुम चाब लबि उना अखोई निसिंग जरी सिंगजमई मथक सोंगथाम लेकाई द लेबा इबोयाइमा हॉस्पिटल एंड रिसर्च सेंटर दा हॉस्पिटल असिना फोर्टिस FLT LT राजनथाल ग खुसम नदुना लेम न लाइंग बगी केम अमा पांगथोखरी फोर्टिस हॉस्पिटल न्यू दिल्ली गी खंग हैरबा डॉक्टर मंगाना तोंगान बा अना लाइंग चथकी हॉस्पिटल असिगी मैनेजिंग डायरेक्टर Hero Thoksomna Fortis Hospital gi masak naiba Dr. Singh yauna chathariba free medical camp asina miyam da khudong saba kya fanghali mabalam da chatuna layeng bangamdaba mioi singi yenglaga asigumba free medical camp asi pangthokpani hospital asi April thada official oina sangaduna miyam gi thabak tawba hauragani haiki sangadara sumasi joint venture tawga masidai ayam kitak tu soisu bagi treatment thungba thungna bahuna jamatu ni kam masi kaigino ha matam da pagi patient amana mapalam da sapra matam da patient du gi fees ta natana magi lunariba patient gi guardian singi lai changi ba pagi khosa me amsi masi kitang da su khoina masi da tawraga di masi laga di kitang da su phagadra ha ba khanja bagi du gi kanuni Khongjom da leiba Slopland Public School da handak chahidagi Slopland School of Teachers Education hangdoklagani masigi matang da ngasi school asida pangthokhiba paumi singa unabada Slopland Public School Trust ke Secretary and Babulin na college asi hangnabagi infrastructure pumba matik chabadagi National Council for Teachers Education ayaba pirakpani Manipur da Teachers Education ki college marang kaina leitabana aphaba mahiroi puthokna ba ningthina train tawraba oja sing darkar oibadagi college asi kahanbani Thobal district tahan boina hangliba college asida chaliba session lisingani tara humdoi tara marigi oina jun thadagi sit jam hangnabagi thabak paikhat pa haure haiki masigi mong matausi gi chanana angang ni larik tambi bai mong matausu sigi matamda yamna mathok tarak pa maramaduna afaba train tobi ba college kar linkal po yabagi manungda Slopland thamjire pandam je chap chap matam chana ba training phangbo ja puto pasini apena pamai al maramaduna college linkal po maramamni
Unemployed Pharmacy Association of Manipur gi oina lisingani taramari taramangagi thaupuna na basagol sem sanayan basing amadi thongbam baleshwar bu mathang sitna President amadi General Secretary oina khankre Little Flower School gi class 1 amadi 2 gi mahiroi lobaga mari lainana MSF na February gi tang manga dagi school ase thingzelle haina khangan khibaga loinana school ase gi van service lep na ba mamang da laukthokraba matungda ngasi Little Flower School gi mahiroi puthok pusin tawriba ben ama ngasi school ase gi mamang da khamduna leiringai da sakhangdaba nahani laktuna thugairam le thodok asing ase yuk pung 13 rom taba matamda thokibani van da dugi number na MN1K 1218 ni nambol kaya angang puthok pusin tawani van adugi driver na khomram dhiren kawi van thugairam ba thodok adubu Little Flower School gi van service association nungai taba phongdok pagaloina na lamphel police ta case ama lokhatna ba wakat khri thodok adugi matang da van service tawriba miyam na horuktuna MSF ki office ta wari sanana balakhi MSF ki office thonglo lambadagi mobile da pau phongna bada thodok adu MSF na tawkhiba leite haina phongdorakhi hairi Little Flower School gi van service ki treasurer Soibam Rajendra Singh na handak MSF ka Little Flower School anigi marakta yanadaba sinamaram oiduna MSF ki maikai dagi school asigi van service lep na ba khangalakpadagi ngarang February gi tang manga dagi van service nongma leplure association na lepna kibagi matung ina ngasidagi hanagum thabak hawbani van service amadi school authority ga punna famin duna problem asi yasinaba ama purakna ba meeting kanna chatharingai da thodok asi thokibani ngasi hanagum angang sing puduna school da lakpa matamda MSF ki volunteer haiba mioi taruk laktuna ben service lep naba akan bawa thamlamki mahangna makha taraduna ben service tawriba singa school authority singa mari amata leina de problem khudimak school authority ga tanabiu service tawriba mioi sing asidi nomagi suraga hingliba kangbuni matungda amuk hanna ayat apan pibiganu haiki yaragade school gi authority ga MSF ka yam athubu matamda yanaba purpiu adu yanaba poraganda koi angang ji normal loina koi thijage na hairi tanja de mone kotha mase matungda di koi gi gari kambu da khuthabi gano yaragade school gi authority ga yanaba ma purpiu hasi ga haije angang ji de koi gi all Manipur haibam leibani na ile haibam leibani ga sigi mayam ji gi decision lam loraganda koi mayam da khabar da koi future kane koi khati UPSC na loba Indian Economic Services Exam lisingani tara humdoida Manipuri macha Tulsi Priya Rajkumari na India pumbagi oina ani suba ring tarakle mahak haubam marak chingtham lekai dagi RK Chitaranjan amadi RK Taruni gi machanupini mahak ing lisingani tara humdoida Manipur board na loba class 10 gi parikha da ani suba position takhibi mahiroini marui bapau amuka na pizari Awang nongpok lamdam gi mioi singbu hanthana yengba lepu haiba paujel piduna Vidyalakshmi na Delhi da cycle gi rally chatkadori Peding tabir singbu amukana kramzari